Lakhipur online putok saba September ki tang tara manga irai numit ki Khomjinba Pao tabirase ahan bada maroi pao Manipur ki phibam ki matang da kubna khana naina khre kuki singna lakpada ki Manipur da oirak liba phibam haiba lairik ama phongkhre Inquiry Committee na thizin ga doriba sida marik chumba report pihausi haina World Meitei Council na phongdorakle Manipuri People's Front Assam gi mihut kangbuna makhata na tengbangkhre Luching Purel Nauria Musana na Lakhitabata Lupkayana awapa phongdok narakle amasung Maipak Taekwondo Association na Taekwondo Sanaroi Dr. Laisram Rajkumar Butaram nokre Hauzik mapungoi pau tabirase Ngarang Manipuri Boys Hostel Silcherda World Meitei Council Assam State Unit na silangduna Federation of Haumi gi mihutka Barak Tampak ki CSO luchingba sing Nongin NGO gi executive sing amadi social activist na chingba sing aloinana akhanaba mifamama World Meitei Council CEC gi Vice Chairman Dr. Ken Chana mifama poiduna haukiba yumsakation numita pangthokre Mifamda Manipur dagi lengbirakhiba Federation of Haumi gi luchingba sapam cha jadumanina chief guest loina saruk yakhe amsu gi advisor Saikhom Kamlakantana guest of honor Manipuri Sahitya Parishad Assam gi VP Surja Kumar Sharma ga loinana Larelakpam Champalal su yauna special guest loina saruk jabikhe Federation of Haumi gi luchingba sapam cha jadumanina hauzik oiriba Manipur gi phibam masida Wakolon kaya phongdokhe aduga Dr. K.N. Chan VC CEC WMC Saikhom Kamlakanta advisor amsu Surjakanta Sharma MSP AVP Larelakpam Champalal Konsam Bishojit XGS amsu Laisram Manglemba Soibam Haridas Seram Herajit Maifa Okram Lakhikanta GS Meitei Chambers of Commerce Assam amadi Somor Luang Barak Mapau na chingbana Manipur gi hauzik oriba piba masigi matangda marik chumna khananena ki Thauramda kuki singna lakpadagi Manipur da oirakliba pibam haiba Laikhidraba RK Rajendra former convener core committee Federation of Haumi amasung Sapamcha Jadumani president Federation of Haumina Miteilonda iba lairik amas phongke Mifamda yamna kupna khana nainaraba matungda Manipur gi phibam asida aikhoi loinamak chungsinafam amadi cheksin minafam thogi haina warebna khiaina mifam thaurang jakhiba mutum kunadhon Joint Secretary Assam State Unit WMC na paudam lakle Manipur da hauzik mitei amasung kuki ani gi kanglup ki rangna maram oiduna misimina yumkai laisang jauna atei pochei kaya amanga ta thokhiba sigi maramda Supreme Court amadi Kendra Sarkar na irang thokliba sigi matangda achumaran thidokna naba Supreme Court ki member ahum na saba committee amana tizin gadoriba sida Manipur lengakna maruena Chief Minister na irang asiga mari leinaba report document sing asengba chumba Matam chana pinanaba World Meitei Council WMC gi Secretary General Yambem Arun gi cherol amana phongdorokle cherol asina hai Center amasung Supreme Court na hanagi thabak gi potharaba IPS officer amana luchingba commission committee SIT da asengba achumba document sing lenga ki record ta leiba sing adu ningthina sem saduna pihausi irang asida mangta kiba mitei amasung kuki gi laisang amati charge sing Sikhiba migi masing India gi citizen amadi Myanmar macha kayam sikhi haibagi report seng na pibiu aranba document kaya da semjin sajinba yawba sing lenga ki record ta yenglaga chumthok pihosi mitei singi mangta khiba jum sing Churachandpur, More, Kangpokpi, Imphal East, Imphal West, Thoubal, Kakching, Bishnupur da irang na maram oiraga mang takhiba mi sikhiba gi report lenga ki record ta gi pinana bahorna biu inquiry committee da pisinba report sing adu ningthina yengsilaga pibiu irang asida India gi citizen nataba Myanmar macha kayam yawi haibasu kupna yengsinbiu haibaga loinana Manipur lengak pulu chingliba Chief Minister na matam sana asengba record pihobana mitei kuki irangi asengba langla langjin committee na puthokpada soidana mateng pangba ngamgani haina cherol asina makhatari Manipur gi ngamkhai kaiba yade haiduna tumba saba khangdana ngamkhai ngakliba village volunteer singda loinana relief camp singda changjafam lauduna leiriba miyam dasu Manipuri People's Front Assam gi teamna September gi tang 8 dagi tang 12 phawba numit mari ni chupna angam mateng pangluraba matung ngarang September gi tang 13 da amuk hanna MPF ki president Yengkhom Upendrana Thambal Mari College ki principal Dr. Khuraijam Mohan Singh lamjing makhada Churachandpur dagi lanjan raktuna Udlau amadi Oinam Girls Higher Secondary School relief camp singda
changjapam loduna leiriba awaba tarba miyamda maruoina angang singidamak sana khonabagi polam sing amadi acha thakaya hakthengna chatuna yenthokre aduga makhatana tengbang taunabagi damak Manipuri People's Front Assamna honajakhigani haina GS Thongra Information and Publicity Secretary MPF Central Committee na phongdorokle angang singgi sana khona na ba football chess amadi ludu na singba carom board na singba koi khara pija base mayam na penbiu loina na mayam karigomba amatta nungai taba wakan khanbi ganu thamoi chawtong na leibiu sarkar na yamna thuna solution nama purakani haibase ekoi gi maigai tagi thamjaraga apokpa marup ahal taranithoi gi luching purel Manipuri Sahitya Parishad Assamgi Secretary amadi President oiramba Nauria Amusana na laikidabagi awaba phongdokpagi mipamama Naharol Khorirol Silup Assam Janeneta Irabot Ningsinglup amadi Liningal Fulo Ningsinglup na punna sinduna Khorirol Sanglen Lakhipur dangarang sakul senimita pangthokre ingudam binod amadi thokjam bishana na bipuma poidana pangthokiba thoramda mahakna hinglingeda pangthoklamba thabak thorom kya gi maramda sagapam biren wahengbam Pinoy Kumar haurongbam Kesor irungbam Prabhabati nongthombam biren kangabam biren wahengbam Vidya Sundar ingudam Nilbir amadi Naurim Nilmani na chingbana wangangki loisilakpada laikhidrabagi thawaina lairamnenda ingna chikna leirunaba taibong mapuda thongni jakhi Lainenghal Nauria Amusana na laikidabada awaba phongdokpagi mipamama haukiba jimsa kaisa namita amtola horitolagi wangkhai mayum Chandramohan gi sangaida apokpa marup yaifalup hojai gi puren nongthombam Indra Kumar gi luching makhada pangthokre panbayai Udharbon Basic Training Center gi instructor amadi matungda principal su ubiramba apokpa marup amadi ahal taranithoi gi luching purel Nauria Amusana ing kumjalising maga chamapan kunthra mathoi gi December gi 15 da taipang phaurakhe mahangna laikidaba si apokpa khunai tanatana malem mitei pumbagi menkhatpa ngamlaroidaba mangjaba mani laikidabagi imung manungi awabada saruk yajari haina phongdorokpaga loinana ojagi thawaina mapugi leikonda hainam leinam oina ingna chikna tilunaba mayam minute amatumina leptuna thongni jakhi Kuntramapan Suba National Taekwondo Championship 2023 da Assam gi gold medal phanglakraba Dr. Laisram Rajkumar Singhabu Maipak Taekwondo Association Madari Parna haukibajum sakaisan mita haraute amnokre thoromaduda Maipak Taekwondo Association gi Vice President Sanasam Lokendra Maipak Taekwondo gi Technical Secretary Futsal gi Coach cum National Referee All Jaribon Sports Academy gi Coach cum General Secretary Konsam Robindro Loinana Taekwondo Sanaroi Singnasu Assam gi gold medal phanglakraba Dr. Laisram Rajkumar gi maphamda lengyan fi kutol tamki Nungairaba Pao Well Care Medicos Lakhipur Kasarna People Care Diagnostic Baskandi amasung Red Cliff Labs ka khusamnaduna subnatagi lupa kun khaktana Doctor consultation ga loinana sugar cholesterol amadi uric acid changeng tokthoknanaba detection camp ama lakliba September gi tang 13 nongmaijing numita pangthoklagani Well Care Medicos Lakhipur Town Ward number 8 ta pangthokodoriba detection camp asida saruk yapining basingna mobile number 8134835398 number asida call tobiduna adomgi ming registration tobina ba haire Kanghanjaba ama lamdam asigi meitai khungang khudingda health care gi lamda maruaina yoga therapy naturopathy amadi allopathy essential drug ki matengna first aid pinanaba chahi amagi oiba training program ama haujare meitai naharul singbu masana masabu thabak pijanaba aduga hakjang phaba meitai samaj ama sembagi pandamda paikhatwa thodang oina thawai yawba SSLC pass torba naharul singdagi application kauri Akupa Marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengbirakna baning singjari Namapu khairamjari ehaki ming Dr. Sangita Kawi ei khoirangini ehak Institute of Medical and Paramedical Science ki ahanba student amani ehakna Delhi da 2004 dagi clinic hangduna miyam mai pakna laengduna seba tawjari
Laibiriba akhoi Maitai Ichirinaw singdasu haijaningba mana Institute of Medical and Paramedical Science ki coursing tamlaga isane isabu employment pinaba honabiu aihakpu takpi tambirakpa akhoi gi oja principal Dr. Santi Kumar basu haininga leitana thagachari Aroi beda maroi pau amukhanna Manipur ki phibam gi matang da kupna khana naina khre kuki singna lakpadagi Manipur da oirakli pa phibam haiba lairik ama phongkhre Inquiry Committee na Tizinga Riba Sida Marik Chumba Report Pihosi Haina World Meitei Council na Fongdorakle Manipuri People's Front Assam Gimihut Kangbuna Makata na Tengbangkre Luching Purel Nauria Musana na Laikhitabada Lupkayana Awapa Phongdok na Rakle Amasung Maipak Taekwondo Association na Taekwondo Sanaroi Dr. Laisram Rajkumar Butaram Nokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare